WANGKHEM Assembly Constituency gi manung CHANNA LEIRIBA CHARANGPAT Khun Manung gi Lambi MATAM KUINA SEMBIDRE HAINA Khun ASIGI NAHA SINGNA KHANGHOUDANA NGASI NUNGTHIL ERANG HOURAKTUNA kilometer ani Rom Sangba Khun Manung gi Lambi gi Mapham Kayada Toukhaiduna Khongjang Changsinba Houkhre CHARANGPAT maning lekai digi mamang lekai fabagi kilometer ani makai Rom Sangba Lambi gi Mapham Kaya CHARANGPAT maning lekai gi Khongjawang Laimang Imoinu Bazar Mayai Lekai gi Laibung Selaipung Lakshmi Bazar amadi Mamang Lekai gi Laibung Mapham Taruk Tareta Mechin Sizinaduna Tokhai Kibadagi Thobaldagi Khun Tamna Changba Lambi amasung Khul Manungda Chatok Sasin Tobada Chauna Kaiba Bikre CHARANGPATagi Elvegia Chandra amadi Sohodeva Sorokhaivam Kobamyoi Anina Fongdorakpada Hariba Lambi asi Thobaldagi CHARANGPAT Khun Fauduna Nongpok Sengmai Lorembam Ukhongsang amadi Kasong Khulena Chingba Lam Kaya Takiba Yaba Yamna Maru Iba Lambi amani Lambi asibu stembi naba Khungi Miyamna Kayara Khanna local MLA Yauna Marile Naba Kayara Khanna stembi naba Haizakre adubu ngasi fawbada tavidana leiri Hauzikti Lambi asi chatpada asuki mati khudong jadre Imphaldagi Thobal fawba lakpada minute kunmanga rom changi adubu kilometer ahum lom tamak sangba Thobaldagi CHARANGPAT Khun fawba Lambi asidadi pungkhai ama rom changle maram kaya asina maram oraga Khun asigi khoisaunaraba youth singna Lambi Toukhaiduna sangsileba Khongjang asi mari lenaba singna lumna lobiu athuba matamda Lambi asi matamga chanaba maongda semjinbiu natrabadi hena kanba Khongjang Changsingani haiba wafam sing Fongdoraki CHARANGPAT lambi si Thawal Bazar dagi ekoi CHARANGPAT si yausi only 3 km dagi CHARANGPAT si haure adubo Imphal dagi Thawal Bazar yarakku matamda hojik si 25 minutes te hana changde ekoi gari thawrakku matamda adubo CHARANGPAT dagi Thawal thokpa Thawal di CHARANGPAT si 45 minutes change koi adugi matik phataba manipur manung da CHARANGPAT ki lambi hian phataba leiramaro haina khanjagi aduna athuba matamda ekoi na Changsinba Khongjang asida mari lena authority na miyeng changbiduna yam thuna semba saba ki thabak ki tawbiraktargadi khoi ngasi Changsinba lambi tawkhaibi thawal masidagi amuke hena akanba khoi gi lekai lamdam asigi apunba khoi gi pangal ga loinana yamna akanba Khongjang Changsinba ni haidana media gi thongda mari lena authority ki pungning hinjari CHARANGPAT ki naharon mayam haudra lambi si sembidabagi lambi thingbagi khoi gi Khongjang Changsinba koi chaliba lambi si koi chatpa yadrabni na machiti tokhaibna pharani haina tokhaina koi inausing mayam si HOURAKTUNA ngasi CHARANGPAT lamdam sida matam changna dagi matam kuiraba chahi kya dagi sembini koilas thadore tender munari haibna singba pawsi mayam phangaga suksem sena lakpadagi oktotongda puntai tunarakpadagi di koi lambi si tokhaida yadre haina naha mayam si phatha bangamdana Khongjang si LEIRIBA CHARANGPAT Khongjang de LEIRIBA naharon mayam tholaktra ngasi di lambi si tokhaire masi mari reinaba kanagumba singna akhoi sarkar ga mari reinaba bu ro kanano sembang ngam singna mutang sembidna lamdam si lambi phawba akhoi manipur ge te jaga ga lambi phawnaba adugumba phajaba lambi umta sembiyo haina akhoi semba saba ngam singi mafamda naharon singi taraptagi aina pawjere pijeri